Home Minister Amit Shahna Manipurda PR Thambagi Ayaba Pinaba Pukhatlakhiba adu Parliament ki Lok Sabhagi Miphamna Ayaba Pikhre Pau wasi Kangleipaki Maira Pausiedagi Lokhatchabane Hauzik Chathariba India ki Parliament ki Lok Sabhagi Miphamna Manipurda President Rule Thambada Ayaba Pire Lok Sabhada ngarang ahing nong yai matung pungani rom taba matamda Union Home Minister Amit Shahna Manipurda President Rule Thambada Ayaba Pinaba House da Pukhatlakhi Maduda minute ni furom chupna opposition amadi Union Home Minister anigi maikaida awai akhum taunaraba matung voice vote pangthoktuna Manipurda President Rule Thambada Lok Sabhana amatoina Ayaba Pikhe Khanaba duda opposition gi maikaidagi lawmaker nipan su saruk yakhevaga loinana makhoi makhoi gi oiba wafam sing house ta thamkhe opposition gi maikaidagi pukhatkiba wafam sing adugi paukhumsu Union Home Minister Amit Shahna paukhum piraduna haikhe Manipurda tha mari rom asida pamdaba hingsa gi thokdok thokpa leitre Masimak Manipurda tha anirom PR thamlakpa sinane Manipurda thokliba irang asida center laingang na midyang sangde hairiba wafam sing adu aranbane Manipurda irang hek thorokpaga center laingang na henba security fauba airlift tawduna thajinkhe High Court ki wafam adu bulanna artha hanbadagi yumpham oiraga irang adu hawrakhibane Manipurda thokliba irang asigi waroishin puraknaba Manipur gi tongan ba phurup singi mihut singa unaduna wari sanakhre haina su phongdokhe Union Home Minister na makhata na phongdokhibada Hauzik mungnariba kanglup singi mihut singa wari sanaduna waroisin puraknaba su honare Mamangda Congress na laingak pairingai matamda Manipurda thokiba amadi matam sangna satharakiba kanglup ki irang sing aduda matamdugi laingak sasan tawkiba Congress ki Union Home Minister amatana Manipurda sathkhide Congress amadi BJP gi matamda kanglup ki irang thokiba masing amana amadagi heli haina awai akhum tawnaba pamde matang su sadi haiba wafam sing su house ta thamkhe